ꯆꯥꯕ ꯌꯥꯕꯩ ꯃꯇꯥꯡ ꯌꯧꯁꯜꯂꯛꯑꯦ ꯑꯩꯅ ꯃꯆꯥꯁꯦ ꯈꯔ ꯃꯇꯣꯡ ꯈꯔ ꯄꯤꯁ ꯃꯆꯥ ꯍꯥꯞꯄꯅꯦꯕ ꯌꯨꯝꯒꯤ ꯑꯉꯥꯡꯈꯩ ꯀꯦꯅꯤꯁꯣꯏ ꯆꯥꯅꯕ ꯍꯥꯏꯅ ꯐꯖꯅ ꯊꯣꯡꯉꯒ ꯃꯇꯨꯁꯦ ꯁꯨꯃꯥꯏꯅ ꯇꯥ ꯂꯩ ꯃꯊꯪꯗꯤ ꯔꯦꯁꯤꯄꯤꯗꯣ ꯍꯥꯞꯄꯛꯑꯒꯦ ꯑꯩ ꯊꯣꯡꯕ ꯍꯧꯕꯗꯒꯤ ꯅꯝꯍꯧꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯕꯁꯤꯗ Okay, good. Yeah. ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯄꯣꯛ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯄꯣꯛ ꯆꯦꯂꯦꯟꯖꯁꯦ ꯑꯩ ꯏꯊꯣꯟꯇꯅꯤꯀꯣ 1 kgꯅꯦꯕ ꯄꯣꯛꯁꯦ ꯆꯥꯛꯁꯤꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯕꯅꯦ ꯑꯩꯅ ꯌꯥꯝ ꯄꯣꯛꯇ ꯆꯥꯔꯒꯦ 1 kg ꯈꯔꯗꯤ ꯍꯦꯟꯕꯅꯤ ꯑꯗꯣ ꯈꯪꯗꯦ 1 kgꯒ ꯒ꯭ꯔꯥꯝ ꯆꯥꯝꯃ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯄꯣꯛ ꯀꯦꯖꯤ ꯑꯃ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯃꯤꯡ ꯍꯥꯏꯐꯦꯠ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯗꯣ ꯍꯧꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯄꯣꯛ ꯂꯚꯔꯁꯤꯡꯗꯤ ꯄꯣꯛꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯆꯥꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯕꯅꯦ ꯆꯥꯛꯈꯣꯝ ꯑꯃ ꯍꯥꯟꯅ ꯆꯥꯒꯦ ꯑꯗꯨꯒ ꯄꯣꯛ ꯍꯥꯞꯀꯦ ꯂꯣꯟꯅ ꯆꯥꯁꯦ ꯑꯗꯨ ꯆꯥꯎꯁꯨ ꯆꯥꯎꯋꯦ ꯆꯥꯛꯄꯩꯗꯨꯅ ꯎꯠꯄꯁꯦ ꯁꯤꯁꯨ ꯊꯥꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯥꯗꯣꯏꯁꯤꯕꯨ ꯉꯁꯤ mấy trái Sampai chứ còn sampai xung sinh được ngon juicy 뭐야 만ungde mahi bur tawai Matung khujao yo
힘 되게 까. 이제 펩시 넣어다가. 싹지 하나. 싹지 하나 찬 이게 도가. 시작할게. 조금 그냥 빅동만 봐. Hai vấn đề gặm của em nhé. Zappa kundan bana. Get good. Yeah. Ồ, anh xin tắt lại cái chân nằm sampa hấp kịp đó. Last piece. Repeat nè. Matang di KG ini tau ka?
ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯀꯦꯖꯤ 2.5 ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯃꯁꯤ ꯈꯔ ꯂꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯧꯕꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ